Jiribam district ke Durgapur lamtai khunauda ngasi nongalamdaida bom Pokhaihanduna maitai gi Dukan mari Thugaiiramba gi thogdokta chenaba sing pung kun mari gi manungda faduna puthoktrabade Jiribam district ta March kuntra gi ayuk pung taruk tagi March kuntra mathoi gi ayuk pung taruk fawba pung kun mari gi total shutdown tawragani haina Laothokhre Jiri Development Organization JDO Jiri Ima Maira Paibi Apunbalub Jimpal Jiri Apunba Kunai Chaukhutlup JAKCL amadi United Jiri Youth League UJYL na sinduna ngasi nungthil JDO ki office ta pangthokiba paumi singa unaba amada Jiri Development Organization ki President E Dewan na makhata na hai Jingi Chilinau singna Jiribam district ta kumtharakpa matamda thoklakpa afafata pumnamaki daita lup mari asina puroi hairaduna Mamang chahi gi me ahum dagi hawrakiba kanglup ki irang asi ngasi fawbada Jiribam district ta pitch maintain tawduna lakli adubu Kuki Chilinau singna thokhaningdaba thogdo kaya thohalakpa laikre hairaduna Jiribam gi praja miyam khoisaunaba ama ohelakpana maram oiraga ngasi gi khongthang asi lawrakpani haiki ngasi gi pawgi mifam aduda Jiri Development Organization JDO gi President Elangbam Dewan Singh Jiri Development Organization JDO gi General Secretary H Priyananda United Jiri Youth League UJYL gi President PH Gyanendro Mitai Jiri Ima Maira Paibi Apunbalab Jimpal gi President L Bimola Jiri Ima Maira Paibi Apunbalub Jimpal gi Vice President Oinam Priyobala Jiri Apunba Kunai Chaukhutlup JAKCL gi General Secretary Y Sanjoy amadi United Jiri Youth League UJYL gi General Secretary N Chinglem Basu saruk yaki Akogi megi tang ahumda Manipur da thokiba kangluki irang haigadra haiba kang irang sidagi hawrakana Jiri da ngasibawda peace maintain tawdun lai haiba peace maintain tawdun la ko matam sida kogi tungan ba thoningda thodok mayam ama koki sinau singsu akogi tabung ki area da su maitai sapayani ga yaroiga smaina tabu mayam ama lakre aduga bujiki makha bostigi asidasu nupi masa amasu khidagi singthok jingthagani haina tabugi thogo umsthokre haiba thoiba thodok mayam singse akoi compromise tawdun lai haiba ngarang ngasigi anganba ayukta pokhai kiba bom lamdai kunok ta pokhai kiba hawum mani kumar gi dukan pokhai kiba bom asiga tharagadi lamdai kunok ta hum lak mani rak sure program se haiba hamda haiba khola da nomai kapsalakre khola da moigi megachundra gi khola da laibudun phonduda labor ma'am laibudun da khola da nomai kapsale adi matungda haiba hawum mani kumar gi yum magi dukan sidasu nungwe si nungwe mukapa kibne tang ani da zungi tang ani da adugi matungda kharani numit tarani muk leirag matungda angkamuk kaino sida ekoi gi lamdai kunung sida hairiba thangnaba khundagi bomom kapsalakre sigi matungda ni ngarang ngasigi ayuk aganbada thokiba bom bokhaibi thodosi haiba sumana thengkhang torokposina ekoi jiri da leiba praja mayam singita awaba amadi saw mayam pongnare haiba si akoi mamang de koina haiba saw mayam si praja mayam si phadaraga sum ngasibu da koina phadara lakibani adu ngarangi thokiba tawdo de gadi praja sing si koi phadaba praja sing da koina haiba sum praja sing kya tabidre tabidam maram or kanda haiba ngarang thokiba tawdo siga mari lenba mioi sing si pungkan mari manungda haiba mioi sing si pharaga matungda thidokpiduna phara kanda dandi pibigadamni pirakragadi ai koi ki tang kuntragi ayuki pungtar tagi tang kuntra matwigi pungtar powda total 24 hour total shutdown koi Laothokhre tawjaragani hai phadragadi adu haiba pochi aduga singi salang singna tamda pongpodamda karigumba phatanungda masida tholakpak daita kudimo haiba organization mari sina koi amta lawjar